Paujadi jumpa oi bamaru iba pau kharab de tawjari Raj Medicity da Mironbi Nupi ama Angang unaraba matung leikhidre doctor na thawai daba amati section dabani aina Imung manungna Erang hourkkhre North AOC da leiba Raj Medicity da Mironbi Nupi ama Angang unaraba matung leikhidabadagi Imung manungna misi esi doctor na thawai dabadagi amade section dabadagi thokpani aina Erang hourkkhre Angang unabada leikhidaba nupi adu phairen pam ongbi panthoi debi sahi kunthagani pan mapurai ba singkhai nganba allies bongsi khagem pali nganpi thongdagi thoktok asigi matangda imung manungdagi phangba pawda haukiba nongmaising nubitta panthoi Raj Medicity da pokatuna Dr. Surkumar gi makhada mahaki patient oina laying lakibani mahak ngarang nungthil pung normal oina angang nupa amu unaraba matung I ka hena chatpadagi leikhidabani Masi doktor na section dabadagi thokpani Dr. Surkumar lale aijriba phawba asi bhaksang lawkhiroi loinana maki license kakkadabani mafam amadada mahakbo thabak puba yaroi aike Masi ki matang da medical superintendent ki maikedagi phongdokpada panthoi angang unaraba matung nawphum chatkhra batungda I tapna khakidawbutu madu khaktana I ka hena chatpadagi masa sondhabada natana baby low oibadagi hidak kapham thokpa kaptona section na ngamba makai hodake Isa pakakna ba hidak kap tuna ngamba na ba khona jake Dr. Isor na tabana kan ba ngamkhidre Dr. Soi ki belat ki belai rabasu ngakpiu aina MS na IK amarom da sarkar gi amadi private hospital da angang unabada mama leikhidre haibagi thaudok asinga singarang tagi natte kairga na thoktuna miyam na khongjang kya sangshin ba leikrabani aire miyam na irang horakiba aduda police team la amalaktuna control tawkhre aire atopa pau amadana cinema hall amadi theater hangbagi SOP thokre Laibak asig oin October 15 cinema hall amati theater hangnabagi home mantralai na thokiba amagi matung ina hawgad hanggadoriba asigi yengduna SOP se thokre SOP thokiba adugi matung ina amukhanna cinema hall amadi theater hanggadoriba si iga mari leinana seat capacity sada 15 oigadabani overcrowded oiba yaroi air ventilator pangadabani cinema hall adu film captain ki mangoina sanitization tawgadabani masiga chap manana theater su sanitization tawgadabani aire Nisa sizinaba tara farga rehabilitation center da sinakre Kedigraw kendra gi MLN intrajek ki lusing makhada war against drug ki khongjak oina garang nongthil pung ahumrom tabada Imphal East narcotic cell ki OCD Kumar da lusing ba yungkhaibam athletics development association ka punna khusamna duna khergaw area dagi Nisa sizinaba tara faraba matung makhoibo makhata na nisa sizinadana ba pautak piraba matung langgol da leiba Ray of Hope rehabilitation center da khujena khre aire Marakasida polis na kendra mga gimarake mikhal ki magoina na section tharong lokkhre Election Commission of India Manipur gi oina kendra mga Imphal West ki wangkoi thawal district ki lilong amade wangjing tentha churchanpur ki singhat kangpokpi district ki saitu gi marake mikhal gi by election November 3 ta pangthoklaga tara de vote masing thigedoriba asigi yengduna polis na akan section tharong lokkhre Ngasi ayuk Thawal District ki SP Dr. S. Ibomjagi midyang makada Thawal Police Commando amasung Khongjom Police ki apunba timna wangjing tenthagi sapam maning Leikai amasung teksam saban Leikai da question dona thiba humbagi thabak chathakre jum chamarom dat leiba myu chhum jangkai rom amam da oina verification tawtuna machin angnabagi thabak chathakre ayuk pung banga dagi taret phawba chathakiba operation aduda apha apun gi pauti leikhide adumapo ju chungbada sinaba amai bek kun gahum dai phagat khre aire Lakadoriba kendra mga ki mikhal asigi mari lainana atay district sing dasu Manipur Police na pamdaba thawdok sing thoktanaba section tharang sing lokhatpa hawkiba loinana ayuk nongthil naidana patrolling chatpagi thabaksu kankhatkre aire amrom da mikhal asiga mari lainana election commission ki guideline sing akna chanaba amadi SOP sing yengchanaba ki damag commission ki observer sing chu athubada thunglagani aire Positive oiraba drug user kuntaruki layingpham tongana semkhre Leikai sinba thungna chtlmba drug user amasu ngasi positive oibadagi Miyam mipainare Kakching district ki manung tanna Kakching makha Leikai damyoi amana unauthorized oina chalairamba rehabilitation center amada leiba drug user kunga taru COVID-19 positive oirapadagi layingpham leitabagi awaba mayokna tuna leiramba adu ngasidagi ahuna Kakching wairi high school makhoi ki tonghanba layingpham oina sinaduna mafam aduda drug user kuntaruk adu thamkhre Amorom da rehabilitation center asidagi thoraklaga Leikai sinba thungna koise chatuna leiramba drug user naha amasung asi Miyam na namduna test honba matamda COVID-19 positive oirakpadagi Leikai Miyam mipainare pawsina ai hanadi positive oiraba drug user kuntaruk asi makhoina leiramba unauthorized oina rehabilitation unauthorized oiba rehabilitation center aduda thamnaba honarambane adubo Leikai Miyam na Yadabadagi Kakching wairi high school da makhoigi oiba anuba COVID care center ama hangdoktuna layingbagi thabak chathakibani
Nakalamaromda pausi asina phangba paugi matung inadi unauthorized oina chalairamba rehabilitation center aduda labor drug user kuntraga taret mak test tawbada ahanba oina mioi kuntaruk positive oiraba matungda ngasi no pamasa amasu positive oire aire yamna ngaklibadi positive oiraba no pamasa asi tang kun gani panta center adudagi thoraklaka covid 19 test tawba yaudana misam amagum leikai sinba thungna koise chatuna lairambadagi miyamna singnabadagi namdana ngasi test tawba matamda covid 19 positive oire haibase confirm tawkhibane positive oiraba naha asi kaksing martin grammar lairak mahak leikai thongna koise chatuna mioi kya loinaramba aduna marap oiduna laichat asi mathang sandoragadra aibagi akiba amasu hauji yamna chauna leire aire Imphal East ki ambulance animak Yadabadagi Covid 19 patient sing puthok pusin tawbada khudong chadaba Mayoknare Covid 19 laichat thengnana ba frontline da jongthoktuna hunari ba Imphal East ki doctor nurse amadi atai health center ka mari leinana thabak tawriba sing ambulance laitabagi hauji yamna chauna awaba Mayoknare Imphal East ki oina ambulance ani leiriba asichu hauji Yadabadagi workshop ta leikhre masina marap oiduna Covid 19 positive oiba miosing Covid care center da puthok pusin tawbada aduki mate khudong chadaba Mayoknare aire Kanglaipa ki mairana phangba official oiba paugi matung innadi ahanbada Imphal East ki oina phibam phatkidraba ambulance ama leirame aduba matam khara ki mamangda chief minister da district manga da ambulance ama bibi ki ba aduda Imphal East ki oina ama saruk thongbadagi ani sokhe aduba handak manipur da Covid 19 laichat na naba mioi masing khangen hengalakpada Imphal East ki oina leiriba ambulance ani maksinaba yakide masina Covid 19 na positive oibadagi siraba mioi kya mokta punaba ambulance leitabagi awaba Mayoknaki aduga Covid care center sing da Covid patient sing puthok pusin tawbagi thabak chu lepkhi aduba Imphal East ki chief medical officer oiriba asina haijabadagi hauji Imphal West dagi ambulance ama waiduna sinare ambulance ama khakta oibani na Covid patient sing puthok pusin tawbada khudong chadaba hena Mayokna duna leire pawasina ai yada duna leiriba Imphal East ki ambulance ani asi force company dagine Jim manakta bom ama pokhaibadagi mipainare ngarang numidang pung mapan makharum taba matamda Singjamai police ki manung channa kwa kaithil aino khongnembi Pukhri mapanda laiwon jim ki get maya da bom ama pokhaibadagi mipainare laiwon jim asi Leikai adu laiba doctor maibam lasikan kauba miui amana salai bani numit kuding oina numidang wairamda jim da lakpa miui sing sanabat loiraga ankraba matung jim thong lonsilaba matung da khanghauduna bom adu walbaya nakna pokhairak bani haire Kudak ta Singjamai police ta pau pibadagi security ki kangbu laktuna thodok thokam da thijin humjinbagi thabak chathaki maduda pokhai khrapa mobom gi saruk khara phangbangam khe hiram asiga mari leina mobom pokhai khen khripa asi tiket pina pekira bakta ngasi Imphal West SP dasu aiba wakat cherol ama pisin khre aire Sorok mayaida Pukhri sana ising tunghanba koilas thaba haitaba Thikadar Engeneer Cheirak Piyu Manipur Miyam na Leikai gi lambi da chathok sajin tawriba national highway state highway amity inter-village road ching asida haujik nongju thagi matam asida lambi chathok sajin tawbada miyamna khwaidagi awaba Mayoknare miyamna awaba Mayoknare ba asi kolas thabal loiraba mathakta pankriba tongan ba lambi sing asigi kolas mathakta Pukhri sana ising tungsinduna leiba asina chathok sajin da accident tokhanba amade gari amadagi amada ising kapsin bagi thodok toina thokpadagi lambi da mi khatnanba aibadu oire Koilas thabal loiraba lambi kaya da Pukhri sana ising tungsinduna leiriba asi lambi sembagi thabak tawkhiba Thikadar amadi lambi sembagi thabak adu bayang sanabagi damakta leiriba Public Works Department PWD mari leinaba engineer singe achoba maral oipam thoge maramaduna hiram asiki matang da Manipur sarkar na athuba miyang changduna koilas thaba Sorok mayaida ising Pukhri sana tunghaliba asida senaba engineer amadi Thikadar sing thigaduna ain ge oiba Cheirak pipam thoge haina praja section kaya na press da pongdorakle Mioi kaya na press ta pongtorok liba asigi matung inadi hauji Imphal Sahar manung amade akoiba mafam sing da leiriba koilas thaba lambi ge mayaida Pukhri sana ising tungbana ayamba oire aduga lambi gi naket ta ising chenthokina ba chaliba nala sing asisu ising chen bangam dana pakhalakpadagi lambi gi saruk sing pungthum thumjin ba kaya amasu yaure amoromda police na kanglop ani gi mioi sing phaminaduna leimakhong singmang ki irang nem thankhre Sengmai police station ki manung chana leimakhong singmang da leiba kanglop ani gi marakta ngarang dagi ahuna karisu na taba thodok amagi matang dagi yamna chawna ungkhanaba adu nem tharuraba matung ngasi ayuk abuk handa kanglop ani gi marakta irang chakanarakpa adu Sengmai police station ki OC na lusingba police team amana thodok thokham da sangchinduna control tawkhre maka tarakpo ina kanglop ani gi marakta gi irang aurakhiba adu gi maru oiba musing pothoktuna pharaga makhoi gi mathakta ain gi oiba Cheirak pigedabani haiduna taksinarake Police na kanglop animak na pamliba adu thabak oina pangthokna bagidabag ngasi kanglop animak ki lusing basing police station da phaminaduna wakhal taminakre
ngasi gi wari sana khiba adu da Addict SP LO amadi Addict SP operation chingbana saruk yatuna pangthokibani adubo ungkhata khiba mafam adu da suma khatana hojik pamdaba thodok thoktana bagi damakta police na akan bangaksen bagi thabak chathari haire aroi bida content sing asigi marui ba pau khara asi pa pau tamjari ba manipur local news YouTube channel amadi Facebook page asidagi yeng video pupna mak pothaga chari loinana channel asina dom da kana rabadi subscribe like and share dhokba kawi gano puna mak pu amuka na thaga chari